media ki chile na upuna mapu ai na han mamak ta kai kun na voucheri loina na ai koi asisi Bharatiya Janata Party ki yamna nungai ba ai koi pau amaga loina na media ki chile na singa unana bagi kudong chaba do koi logjabani madudi kaino haibada ai koi hauki ba ai koi tang kun ba thoida koi Manipur ki adugumba Bharatiya Janata Party ki sarkar ama aikoi lakraba matungda Bharatiya Janata Party na aikoi ki praja singi damakta aikoi pangthokani haidana commitment tawgiba mayam ama aikoi gasi yamna kelaba matamda Manipur sarkar amadi Bharat sarkar na thabak oina onthok pirakpa aikoi haurakpagi adugumba nungaiba tangkaktuni aikoi na ngasi mayam punabagi tanja ama lawjaribasi Yan hanbada ay koy Manipur sarkar tangkun matoy da wasak lawgraba matungda ay koy adugumba sarkar asina Manipur ki damakta yenga kanda 100 days ki adugumba program ama ay koy paikhat pinana bagi damakta ay koy action plan ama adugumba ay koy lairik ama nahan phongpikre hairiba lairik asina tungan ba ay koy paikhat kadaba numit chama ni manungda paikhat kadaba habak thoram mayam ama masida yaugana le aduga ngarang ai koi gi parliament ta ikai najariba ai koi gi home minister Amit Shah ji na ai koi mamang da election gi matamda tungan ba question kaya lakhibda ai koi na mayam da bijakhiba ai koi gi paujel message aiza batare madudi kaino haibada Bharatiya Janata Party ki manifesto da Armed Forces Special Power Act 1958 apspagi adugumba karigumba amata court tawte haidana haibiba matamda Bharatiya Janata Party na mayamda pumjagiba mayamda pijagiba message si kaino haiba matamda aikoi prajagi walau aikoi gi thokdang haidana aikoi Bharatiya Janata Party na thamjagibani aduda ngasi yamna nungaijabada ngarang aikoi gi home minister na adugumba parliament ta adugumba state ahum north east ki state ahum da adugumba district area lokthokpagi adugumba parliament da ayaba lawgibaga loina na Manipur state cabinet ta aikoi adugumba ayaba pibi ki basi Bharatiya Janata Party na aikoi praja singda thamjakiba aikoi gi commitment adu adugumba Bharatiya Janata Party lujingba singna sarkar asi pairaba matamda ikai najariba chief minister Sri N Biren Singh gi adugumba lujing makhada hariba sarkar na praja gi kholaw adu thabakta onthokna ba hotnabagi adugumba ahan khongthangda yamna choba mai pakpa mani haidana ai mayamna thamjage aduga loinana aikoi chahi kaya gi mamangdagi aikoi talaga laaba Manipurdagi Armed Forces Special Power Act si aikoi 1958 si lokthokna na bagi tongan ba aikoi matam kaya aikoi demand tawdana lakpa sa isanga si pawna aikoi area khara da lokthokga su praja singda aikoi gi apen ba aikoi praja sing gi ingba thungba oidaba singa donga sidi aikoi adugumba Union Home Minister na district area lokthokba aikoi district khara mafam kaya da aikoi gi lokthorapagi asigumba aikoi yamna nungairaba tangkak sida aina lakchaningi badi asigumba law and order ki matangda aikoi law and order phagatle haibagi chap chaba proof pama ngasi sarkar asina utte haibase masi masu ai mayamda thamjaningi aduga yamna aikoina praja singda mapung oina bijaningba message di karino haiba matamda aikoi matam punamakta Bharatiya Janata Party na praja singi aningba apamba do koi matam punamakta aikoi wakhal loi koi share tawraga aikoi adumak chatli haiba praja singa loina raga chatli haibase aikoi thabak na utpa aduga pamba party amani aduna aina yamna koi Manipur sarkar bulu jingiriba Sri N Biren Singh kai punajariba chief minister koi amadi mahaki council of ministers ngarang cabinet phapi dana adugumba district area remove tawbada aikoi ga yaba bidana aikoi lokthok pinana ba yaba pibi ge ba pulam aduga loina na Bharat ki prime minister amadi aduga home minister bu Bharatiya Janata Party ki side ki koi dok na aikoi hagat ba thokdok jari haiba wakam asi thamjabaga loina na koi praja miyam da tungdala kadaba matam kaya da su aikoi praja si damakta khallaga aikoi praja gi welfare gi damakta amadi Manipur state ki development ki damakta koi matam punamakta lep
ꯂꯦꯞꯇꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤ